Ukhrul Zilla ki khun ayambada January tha si khun ki public meeting pangthokpa matam oi. Khun kharata ti youth meet amasung youth conclave shu pangthok nei. Shamna haira ti January tha si chehi ki starting man oi paki khun khuting the yearly program shemba matam oi. Khun ki annual January meeting asi ki maru oi pa amati environmental protection approach pakhat pasini. January meeting asi ta khun ayambana environmental approach ki khongchat ama waina lammai pangtha tha patu thingki youth meet ki program ama waina hanta ki tang ahumda Thongyo Baptist Church na winter youth meet haina youth sing ki tamak achawba program ama pangthoki program atu the youth sing ki talent exhibit tahan ba khak natana dalen mayam du sijin laga kram haina society the upliftment burak pa yakani shanti kram haina burak pa yakani haiba ki matang the in depth discussion town the India ki mapam ayam ba da kumsi si warmer winter experience tauki loinana Ukhrul dashu ingtham tha ki aying batu kumsi ti kaya feel tauti haiba yai Jahi ataika yangrati antaki ingtham tha si comparatively warmer winter oi ayuk anda un thengnabasi kumsi ti thengna taba kum tawi December second week matam da numit ani ahum ayuk anda un khara thengnarami atuta ki huchik faba un thengnapati leite haiba yai Ingtham tha ki aying bagi matang da thaina ti karamhaina leirami huchik ti karamhaina leiri haiba ki matang da Ukhrul ki senior citizen amana shumphong thoki Aigi ming achung kawi aigi chahi muri putra shugadawre aikhoi angang wairing ngai ki matamdaki hujik kan ki matam se aikhoi na sum engbada yamna khenaba ui aikhoi angang wairing ngai dadi khonghup chu tonglamdre aduga aikhoi angang wairing ngai dadi aikhoi khun ki akoi bada umang shu yam leirame umang gi manungda aikhoi khonghup tongdadana karigumba ayuk nganda aikhoi uchek thiba chatbada khongna asum chalame aduga aikhoi angang wairing ngai phawrok bambadamda puba ngamdaba sing adu ayuk nganda pung ani ahumda khonghup tongdadana ungi mathakta chalame adu aikhoina asum engbada hojikan ki matamdati un dabasisu suku udre aikhoina ayuk nganda lambida koithokpa matamda un amadashu thengnadre aduga mru waina kumsi gi jehi sidati un sukta tadre aduga Jahi asigi manungdadi ayingbagi shirukasi yam hendhare aduga aikhoina karigumba thabak subase thaina mamangaidagi hujikan gi matamasi yamna khenaba ui thabak lawu singu gi maramdasu hujikan gi matamasi dadi nong chudabanina isingashu yamna mrangkaina iput asi thoktre aduna ising asisu tangba helame Ingtham tha da ayingba hanthabase surprising fact maktinati haibiyai Indian Meteorological Department IMD nasio forecast tawram khrabani maramti yam leiram kani haina khalli local context wani yangrati umang mathang mangkhraba sinashu maru oipa factor ama oikani haina khalli Ukhrul Zilla to umang ahanba waina mangbasi Ukhrul town manungda leipa Shepching Hong asine haibiyai American Christian missionary singna fachana maintain tawraga leiramba Shepching Hong umang asi 1976-77 atuwai the loina deforest tawki umang asi mangkhrabagi thungta mapham atuda yiput kaya leiramba tushu mangki Shepching Hong umang mangkhrabasi settlement kitamak mangba natte haibayai future vision leitabagi u achawba kaya leiramba tu atum pangkak kaklaga manghan khibani laibak thina haibatare huchik fawba rejuvenation approach watpagi umang oina leiramba area ayambasi wasteland ki mong ta leiri chahi anawba changnakpaga loina na Ukhrul gi mi ayambagi khwaidagi bukning wa basi drinking water asi oyi Ukhrul town manungda leiba iput mayamsi rejuvenation souls leitabagi February dagi May tha fawba manung sida kangthok khrabani loinana town asigi population ayambana shiruidagi government na burak pipa ising atuda depend tawki kumsiti National Highway Infrastructure Development Corporation NHIDCR ki makhata highway expansion tawri basina pipeline atu thina shokrabani October taki ngasi fawba Ukhrul ki lifeline water source atu ising lakpa ngamtatan lei atu kitamak lakata riba tha sing sita ising ke tamak mi mayam na pukting wari bani